ꯅꯠꯇꯕꯤꯗ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯂꯨ ꯒꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯆꯪꯉꯦ ꯆꯥꯛ ꯆꯥꯀꯥꯟꯗ ꯏꯃꯥ ꯑꯩꯅ ꯁꯨꯝ ꯆꯠꯂꯛꯄ ꯆꯠꯂꯛꯑꯀꯥꯟꯗ ꯃꯥꯅ ꯍꯥꯏꯕ ꯅꯪꯗꯤ ꯃꯥꯁꯦ ꯐꯤ ꯌꯣꯜꯂ ꯂꯩꯕꯅꯦꯕ ꯚꯤꯗꯤꯑꯣꯗꯒꯤꯗꯤ ꯑꯁꯦꯡꯕꯗꯅ ꯍꯦꯟꯅ ꯐꯖꯩꯅꯦ ꯍꯥꯏꯔꯦ ꯏꯃꯥ ꯑꯁꯦꯡꯕꯔꯣ ꯏꯃꯥ ꯑꯩꯅ ꯍꯥꯏꯕꯀꯣ ꯑꯗꯨꯗꯤ ꯇꯂꯞ ꯆꯥꯎꯁꯦꯅꯀꯣ ꯃꯥꯁꯨ ꯍꯟꯗꯛꯇꯤ ꯄꯨꯔꯥ ꯋꯥꯕꯅꯤ ꯁꯤ ꯃꯈꯨꯠꯁꯨ ꯄꯨꯔꯥ ꯌꯥꯗ꯭ꯔꯕꯅꯤ ꯑꯩꯒꯤ ꯂꯤꯝꯁꯦ ꯅꯍꯥꯟꯈꯩ ꯃꯨꯛꯕꯥꯡ ꯇꯧꯗꯕꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯩ ꯃꯨꯠꯂꯦꯕꯀꯣ ꯑꯗꯨꯅꯅꯦꯕ ꯊꯥ ꯑꯃꯃꯨꯛꯀꯤ ꯆꯥꯡ ꯃꯩ ꯃꯨꯠꯂꯦꯕ ꯑꯗꯨꯅ ꯃꯩ ꯄꯩꯁꯥꯗꯣ ꯁꯤꯡꯗꯣꯛꯄ ꯉꯝꯗꯕꯒꯤꯀꯣ ꯂꯩꯕꯅꯦꯕ ꯀꯥꯏꯗꯒꯤ ꯊꯕꯛ ꯃꯐꯝꯗ ꯍꯣꯇꯦꯜꯗ ꯆꯥꯛ ꯆꯥꯕꯗꯣ ꯑꯌꯨꯛꯀꯤ ꯍꯣꯇꯦꯜꯗ ꯆꯥꯛ ꯆꯥꯏꯅ ꯆꯥꯛ ꯍꯥꯞꯄꯅꯤ ꯁꯨꯛꯇꯪ ꯍꯥꯞꯄꯦ ꯑꯗꯒꯤ ꯑꯩ ꯃꯌꯦꯡ ꯇꯥꯔꯝꯅꯤꯗ ꯍꯥꯟꯅꯒ ꯍꯥꯏꯔꯒꯣ ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯏꯕꯥꯅꯤꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯃꯇꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗꯀꯣ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯦ ꯇꯣꯏꯅ ꯊꯥꯒꯠꯄ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯅꯧꯕ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯑꯦꯀꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯌꯦꯟ ꯄꯥꯠꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯦꯟ ꯄꯥꯠꯅꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯅꯦ ꯑꯗꯨꯒ ꯁꯤ ꯈꯛꯇꯅꯤ ꯌꯥꯝꯅ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯑꯗꯨꯗꯤ ꯋꯥꯁꯨ ꯌꯥꯝ ꯉꯥꯡꯕ ꯍꯩꯇ꯭ꯔꯦ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯈꯔ ꯂꯦꯞꯄꯨꯕꯒꯤ ꯍꯥꯟꯅꯗꯤ ꯕ꯭ꯔꯦꯡ ꯉꯥꯡꯕꯅꯦꯕ ꯑꯗꯨ ꯆꯥꯕ ꯍꯧꯔꯁꯤ ꯌꯦꯟꯒ ꯆꯥꯕ ꯐꯪꯗꯕ ꯀꯨꯏꯔꯕꯅꯤ ꯉꯁꯤꯗꯤ ꯆꯥꯊꯔꯁꯤꯅ ꯅꯧꯅ ꯅꯝꯕꯗꯧꯅ ꯃꯥꯜꯂꯦ ꯑꯃꯨꯛꯀ ꯍꯩꯇ꯭ꯔꯦꯕ ꯆꯠꯊꯔꯛꯈ꯭ꯔꯦ ꯅꯪ ꯐꯝꯕ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯐꯖꯅ ꯐꯝꯃꯣ ꯐꯖꯅ ꯐ꯭ꯔꯤ ꯑꯣꯏꯔꯒ ꯆꯥꯎ ꯍꯥꯏꯕ ꯌꯥꯔꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯝꯃꯒ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯏꯌꯣ ꯍꯥꯎꯋꯦꯀꯣ ꯍꯥꯎꯋꯦ ꯉꯁꯤ ꯆꯥꯛ ꯆꯥꯕꯩꯅꯦ ꯏꯕꯦꯝꯃ ꯑꯩ ꯃꯀꯜ ꯍꯥꯟꯅ ꯆꯥꯔꯒꯦ ꯑꯗꯨ ꯑꯄꯥꯝꯕ ꯂꯧꯔꯨ ꯆꯥꯎ ꯑꯩꯁꯨ ꯃꯀꯟꯗ ꯑꯃ ꯆꯥꯔꯦꯀꯣ ꯆꯥꯎ ꯃꯨꯛꯕꯥꯡ ꯇꯧꯗꯕ ꯀꯨꯏꯕꯒꯤ ꯆꯈꯥꯎꯗꯣ ꯍꯥꯟꯅꯗꯤ ꯌꯥꯝ ꯇꯣꯏꯅ ꯇꯧꯕꯅꯤꯅ ꯈꯔ ꯆꯥꯎꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯨꯃꯥꯏꯅ ꯆꯞꯁꯤꯟꯈ꯭ꯔꯦꯕ ꯍꯥꯎꯋꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯨ ꯍꯥꯎꯋꯦꯀꯣ ꯃꯥꯕꯨ ꯑꯝꯇ ꯄꯦꯟꯅ ꯄꯤꯖꯒꯦ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯨ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯃꯔꯤꯃꯨꯛ ꯆꯥꯔꯦ ꯊꯥꯗꯠꯂꯣ ꯇꯪꯈꯥꯏ ꯂꯧꯊꯣꯛꯑꯣ ꯁꯤ ꯄꯥꯏꯔꯣ ꯆꯤꯡꯉꯣ ꯆꯥꯃꯤꯟꯅꯕ ꯍꯥꯎꯅꯤ ꯊꯛꯃꯤꯟꯅꯕ ꯍꯥꯎꯕꯅꯤ ꯌꯥꯔꯕꯣ ꯇꯞꯅ ꯆꯥꯁꯦ ꯉꯁꯤꯗꯤ ꯇꯞꯅ ꯆꯥꯁꯦ ꯇꯞꯅ ꯆꯥꯎ ꯑꯗꯨꯅꯁꯨ ꯃꯍꯥꯎ ꯂꯩꯕ ꯍꯦꯟꯕꯅꯤ ꯑꯍꯥꯟꯕꯁꯨ ꯑꯃꯨꯛ ꯀꯨꯏꯅ ꯑꯃꯨꯛ ꯅꯝꯃꯨꯗꯕꯅꯤꯅ ꯀꯩꯅꯣꯝꯃ ꯇꯧꯋꯦꯕ ꯑꯩꯅ ꯕꯖꯥꯔꯗ ꯊꯕꯛ ꯆꯠꯄꯗꯣ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯁꯨꯀꯣ ꯅꯪ
ꯍꯟꯗꯛꯇꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯇ꯭ꯔꯦ ꯑꯗꯨꯝ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯑꯅꯧꯕ ꯑꯃꯨꯛ ꯊꯥꯒꯠꯂꯛꯑꯕꯅꯦ ꯁꯪꯗꯕꯀꯣ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯃꯥꯁꯨ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯂꯒ ꯑꯃꯨꯛ ꯃꯝꯃꯦꯕ ꯍꯜꯂꯛꯄꯗꯣꯀꯣ ꯑꯗꯨꯒꯤ ꯁꯪꯗꯕ ꯄꯩꯁꯥꯁꯨ ꯂꯩꯇꯕ ꯑꯗꯨꯒ ꯆꯠꯅꯈ꯭ꯔꯕ ꯇꯥꯟꯗ ꯁꯠ ꯆꯥꯎꯈ꯭ꯔꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯉꯁꯥꯏꯁꯤ ꯃꯣꯔꯣꯛ ꯃꯅꯝꯁꯦ ꯌꯥꯝ ꯀꯟꯕꯒꯨꯝ ꯇꯧꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯥꯗ꯭ꯔꯦ ꯀꯣ ꯃꯐꯩ ꯃꯆꯥꯒꯤꯀꯣ ꯍꯥꯎ ꯍꯌꯦꯡꯗꯤ ꯊꯕꯛ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤꯕꯀꯣ ꯉꯁꯤꯁꯦ ꯐꯖꯅ ꯆꯥꯍꯧꯔꯒ ꯆꯠꯈ꯭ꯔꯅꯤ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅ ꯆꯥꯕ ꯐꯪꯗꯕꯀꯣ 그래요. 합니다. 그래 자주 짜오. 그래 나 짜는데. 그게 짜민나시 당가랑가. 식당 짜기도. 싫어. 핫도. 그래 나 빠르게 봐. 당가 짜민나시. 당가 한번 짜로. 막 이거 핫도 하고 그래. làm trâu có cái nào khi mà xả cho rau nữa sao rồi chú không sao đâu bạn ấy xí cùng bạn tình nó sẽ mà lu cái trâu với sao đi Mày hay giờ trâu rồi đây nha. Tắm mà sao dàn tàn tắm nè
짜면서 잘 와. 야, 썰어. 저 하나 더. 잘 짜지 마. 야, 썰어. 그래. 썰어놔. 으씨. 뭐, 똥 싸우네. hả Năng đi dùng trang thì vẫn trai hết. bảo mẹ hỏi em coi không cho gì nữa hả Trong ấy nữa. không gọi Cái xài chắc hả? cả hai chứ chắn là thế bạn Hai dàn xài cho mày bác. Ngày từ lâu mà bung mà cả chứ. Thay à? thế ngầm chứ Ngầm đó. Hai ba tuổi quên mình tầm đầu qua bây giờ. Nhưng mà anh tàu có ai kia? hai cái 아, 자박만 팝니다. 호텔인데 짝 짜부죠. 이렇게 호텔인데 짝 짜이나. 짝 하프니 숙당 하프에. 그래서 mà yên ta lắm đi ra. Hàng người hay rồi. hấp ta mà hết chắc là cũng ô le ấy mà có bục thuộc vào bắp cần dùng để ra đồng đi ra bằng để nó có tiền là vậy. cái chỗ trang nên là khi nào mình ta thảo giống là hai bây giờ cái trang thải vậy. 하프 하여주 뭐 땡땡고 뭐 불안이 많이냐 뭐 좀 고타부터 가나 고타가니 봐고 아이 그 와게 중앙데 벌써 고타라 뭐 아니 야래 하이브도 얘기 뭐 말이 봐 họ chứ họ 땡고또 신의 자we 봐고 짝이죠 안강기 사나보기도 거기 보세요. 안강기 짝 통비 사나보기도 아두고 마짜마짜다 합박거니바 마칸 마텐 주나 아주 합박보도 까이 아두디 아무 하이브들 로이 이상도 저거 엄마한테 로이래 아한 마짜비 이 감니ประชา ชน 뭐 빵 뭐 먹어 바라게 좀 칸데 봐야 돼 봐. Nó ba cái thuốc tụi mình đây à đúng rồi nhỉ mình đang ba ngạc ra cái mình đang ba ngạc raประชาชนอะไรเลยวะไอ้ที่ประชาชนไปแบบนี้นะก็อย่างผู้ทบผู้ลงงำเลยบะหรือป้า60แล้วเว้ย60เด็ดมาดะจากหาปกันนะก็เซ็นแล้วเว้ยบะ70아두가 너무 아이 cái tàu mà nên mình tàu thằng bác cũng phong nói ba cha mà cái con trai pi bao cò đâu chứ cha mà cái con trai pi đâu ba cha mà cha thuốc rồi đi bà ra đâu ba iti ní là nông mà kìa ba chú anh ta cái bao hoa này chứ mà có chú bao giờ đầm này cái gì chứ cái mục bang tàu đâu đó chỉ nào mà khôi mấy mứt lê bao cò ꯑꯗꯨꯅꯅꯦꯕ ꯊꯥ ꯑꯃꯃꯨꯛꯀꯤ ꯆꯥꯡ ꯃꯩ ꯃꯨꯠꯂꯦꯕ ꯑꯗꯨꯅ ꯃꯩ ꯄꯩꯁꯥꯗꯣ ꯁꯤꯡꯗꯣꯛꯄ ꯉꯝꯗꯕꯒꯤꯀꯣ ꯂꯩꯕꯅꯦꯕ ꯑꯗꯨꯅ ꯇꯧꯗꯕꯅꯦꯕꯀꯣ ꯃꯔꯝ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯑꯩꯁꯨ ꯊꯕꯛ ꯆꯠꯅ ꯌꯥꯔꯗꯤ ꯅꯝꯅꯕ ꯍꯣꯠꯅꯒꯦ ꯇꯧꯕꯅꯦ ꯄꯩꯁꯥꯁꯨ ꯂꯩꯇꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯆꯠꯄꯅꯤꯅ ꯅꯨꯡꯗꯥꯡꯗ ꯉꯥꯛꯇ ꯅꯝꯕꯅꯤꯅ ꯃꯩ ꯌꯥꯎꯗ꯭ꯔꯗꯤꯀꯣ ꯌꯥꯗꯕ ꯑꯌꯨꯛꯇ ꯅꯝꯒꯗꯕꯗꯣ ꯁꯪꯗꯕꯅꯤꯅꯀꯣ ꯑꯗꯨꯒꯤ ꯉꯁꯤ ꯉꯔꯥꯡ ꯑꯃꯨꯛ ꯊꯥꯜꯂꯦ ꯑꯗꯨꯅ ꯍꯌꯦꯡ ꯑꯃꯨꯛ ꯊꯕꯛ ꯆꯠꯈ꯭ꯔꯅꯤ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃꯈꯛꯇꯪ ꯁꯦꯝꯍꯧꯔꯁꯤꯅ ꯍꯥꯏꯔꯒꯀꯣ ꯇꯧꯕꯅꯦꯕ ꯊꯥ ꯐꯥꯔꯝꯅꯤꯕ ꯑꯩꯈꯣꯏ ꯃꯩ ꯃꯨꯠꯄ ꯃꯩ ꯊꯥꯟꯗꯕꯤ ꯌꯥꯝ ꯀꯩꯅꯣꯗꯣ ꯃꯣꯔꯦ ꯕꯂꯞꯇꯣ ꯑꯗꯨ ꯇꯧꯔꯒ ꯄꯋꯥꯔ ꯕꯦꯡꯛꯗ ꯊꯤꯜꯂꯒ ꯂꯩꯕꯅꯦꯕ ꯑꯩꯅ ꯑꯥꯗ ꯆꯥꯛ ꯆꯥꯕꯩꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯔꯤꯗꯣ ꯅꯣꯡꯃꯗꯤ ꯃꯗꯨ ꯅꯨꯃꯤꯠꯇꯣ ꯅꯣꯡꯃ ꯄꯥꯟꯕ ꯑꯣꯏꯕ꯭ꯔꯥꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦꯕ ꯑꯣꯏꯕ ꯅꯪ ꯆꯥꯛ ꯆꯥꯕ ꯐꯪꯗꯕ ꯅꯨꯃꯤꯠꯇꯣ ꯅꯣꯡꯃ ꯄꯥꯟꯕꯅꯦꯗ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯆꯥꯕ ꯗꯨꯀꯥꯟꯗꯣ ꯍꯣꯇꯦꯜꯗꯣ ꯊꯣꯡ ꯂꯣꯜꯂꯦꯕ ꯂꯣꯟꯕꯗꯤ ꯑꯩ ꯀꯥꯏ ꯆꯥꯗꯣꯏꯅꯣꯅ ꯀꯣꯏꯊꯤ ꯊꯤꯔꯦ ꯏꯃꯥ ꯀꯩꯊꯦꯜ ꯃꯅꯥꯛꯇ ꯀꯨꯝꯃꯁꯨ ꯊꯤꯔ ꯂꯥꯁꯇ ꯑꯃꯗꯤ ꯍꯥꯡꯉ ꯂꯩꯔꯦ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯤ ꯌꯦꯟ ꯄꯨꯊꯣꯛꯑꯦꯕ ꯑꯥꯗ ꯆꯥꯕꯗꯨꯗꯤ ꯉꯥ ꯉꯥꯛꯇꯅꯦꯕꯀꯣ ꯌꯦꯟ ꯄꯨꯊꯣꯛꯑꯦ ꯑꯩꯗꯤ ꯄꯔꯕꯠ ꯆꯥꯔꯒ
ꯄꯩꯁꯥꯗꯣ ꯀꯌꯥ ꯇꯥꯔꯦ ꯍꯥꯏ ꯂꯨꯄꯥ 100 ꯇꯥꯔꯦ ꯍꯥꯏꯔꯦꯕꯀꯣ ꯑꯩ ꯕꯔꯥꯒꯤ ꯌꯥꯎꯔꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯔꯤꯅ ꯇꯧꯁꯤꯕ ꯉꯁꯤꯁꯤꯕꯨ ꯗꯨꯀꯥꯟ ꯍꯥꯡꯅꯗꯕꯗꯒꯤ ꯂꯨꯄꯥ 100 ꯂꯧꯔꯤꯖꯥꯠꯂ ꯈꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯂꯧꯕꯅꯦꯅ ꯍꯥꯏꯔꯦ ꯑꯃꯨꯛ ꯀꯣꯟꯅ 100 ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯃꯈꯣꯡ ꯂꯧꯔ ꯃꯈꯣꯡ ꯆꯤꯡ ꯆꯤꯡ ꯋꯥꯔꯤ ꯁꯥꯔꯁꯤ ꯍꯣꯏ ꯃꯨꯛꯕꯥꯡ ꯇꯧꯕ ꯁꯨꯃꯥꯏꯅ ꯆꯥꯔꯤꯁꯦ ꯍꯣꯇꯦꯜꯗ ꯆꯥꯕꯤꯔꯗꯤ ꯃꯨꯛꯕꯥꯡ ꯇꯧꯕ ꯃꯇꯝꯗ ꯆꯥꯕ ꯁꯨꯃꯥꯏꯅꯀꯣ ꯆꯥꯔꯗꯤ ꯍꯣꯇꯦꯜꯗ ꯆꯥꯔꯗꯤ ꯑꯁ ꯍꯟꯗꯛ ꯊꯥ ꯑꯃꯒꯤꯁꯤꯒꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯀꯣ ꯍꯣꯏ ꯑꯗꯨ ꯀꯣꯟꯅ ꯂꯤꯔꯁꯤ ꯀꯣꯟꯅ ꯂꯤꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗꯀꯣ ꯍꯧꯖꯤꯛ ꯂꯤꯔꯗꯤ ꯑꯃꯨꯛ ꯁꯥꯡꯅꯕ ꯁꯥꯡꯕꯁꯨ ꯅꯠꯇꯅ ꯁꯥꯡꯕꯁꯨ ꯅꯠꯇꯅ ꯅꯨꯡꯉꯥꯏꯔꯣꯏꯕ ꯍꯣꯏ ꯍꯥꯟꯅꯗꯤ ꯏꯁꯤꯡ ꯊꯛꯇꯕꯤꯗ ꯆꯥꯛ ꯆꯥꯕ ꯉꯝꯕꯅꯦꯕ ꯉꯝꯗ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯆꯥꯕ ꯃꯈꯣꯡꯗꯣ ꯑꯩꯁꯨ ꯌꯥꯏ ꯃꯤ ꯈꯔꯅꯀꯣ ꯚꯤꯗꯤꯑꯣ ꯌꯨꯇꯨꯕ ꯇꯧꯔꯗꯤ ꯐꯖꯅ ꯊꯥꯒꯠꯂꯛꯑꯣ ꯆꯥꯡ ꯅꯥꯏꯅ ꯂꯧꯑꯣ ꯂꯦꯞꯇꯕꯤꯗ ꯊꯥꯒꯠꯂꯛꯑꯣꯅ ꯍꯥꯏꯕꯀꯣ ꯑꯗꯨꯗꯣ ꯌꯥꯗ ꯇꯧꯕꯅꯦꯕꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯌꯧꯅꯕ ꯉꯝꯅꯕ ꯍꯣꯠꯅꯧꯅ ꯍꯥꯏꯕꯀꯣ ꯑꯗꯨꯕꯨꯗꯤ ꯌꯥꯝ ꯊꯥꯒꯠꯂꯤ ꯑꯗꯨꯕꯨ ꯂꯦꯞꯇꯅ ꯊꯥꯒꯠꯂꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯊꯥꯒꯠꯅꯤꯡꯉꯤꯕꯅꯦꯕꯀꯣ ꯑꯗꯨꯒ ꯌꯥꯗꯕ ꯑꯃ ꯂꯩꯕ ꯑꯩ ꯑꯗꯨꯅꯤ ꯌꯥꯗꯦꯕ ꯑꯩ ꯈꯟꯇꯣꯛꯅꯤ 楼这不行啊，你点了可能就帮我看这么脸么努力。 ꯁꯤꯃ ꯊꯝꯃꯒ ꯆꯥ ꯉꯝꯃꯔꯣꯏ 네. ꯅꯣꯛꯅꯤꯡꯉꯦꯕ ꯀꯩꯅꯣ ꯍꯥꯏꯔꯒ ꯅꯪꯁꯦ ꯍꯥꯏꯕꯗꯣ ꯆꯥꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗ ꯌꯥꯝꯅ ꯑꯗꯨꯅ ꯑꯩꯁꯨ ꯊꯥꯒꯠꯅꯤꯡꯉꯤꯅꯦꯕꯀꯣ ꯌꯥꯗꯕ ꯑꯃ ꯂꯩꯕꯗꯒꯤ ꯇꯧꯕꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯒꯤ ꯇꯧꯕꯅꯤꯅ ꯑꯩꯁꯨ ꯋꯥꯕꯀꯣ ꯑꯗꯨꯅꯅꯦ ꯂꯦꯞꯇꯕꯤꯗ ꯊꯥꯒꯠꯄ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯑꯩꯅ 100K ꯌꯧꯗꯗꯅꯗꯤ ꯌꯨꯇꯨꯕꯁꯦ ꯇꯣꯛꯅꯤꯡꯗꯦ ꯑꯩꯁꯨꯀꯣ ꯌꯧꯅꯕꯗꯤ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯁꯦꯀꯣ ꯑꯍꯟ ꯉꯥꯛꯇ ꯑꯣꯏꯕ ꯃꯥꯜꯂꯦꯕ ꯊꯦꯡꯅꯕꯁꯦ ꯈꯪꯕ꯭ꯔꯥ ꯂꯝꯕꯤꯗꯒꯨꯝꯕ ꯊꯦꯡꯅꯕꯁꯦ ꯑꯍꯟꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯅ ꯈꯔ ꯌꯥꯝꯕꯒꯨꯝ ꯇꯧꯗ꯭ꯔꯣ ꯅꯨꯄꯥꯁꯨ ꯂꯩꯅꯦ ꯂꯩ ꯑꯗꯨ ꯅꯨꯄꯤꯅ ꯈꯔ ꯌꯥꯝꯕꯒꯨꯝ ꯇꯧꯕ ꯅꯨꯄꯥꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯅꯨꯄꯤꯗꯗꯤꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯧ ꯍꯥꯏꯔꯒ ꯈꯔ ꯂꯤꯕ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯂꯤꯗꯕ ꯂꯩꯗꯅ ꯂꯩꯁꯥꯕꯤꯁꯨ ꯅꯠꯇꯕꯀꯣ ꯅꯨꯄꯤ ꯌꯥꯝꯃꯤꯁꯦ ꯃꯧꯗꯤ ꯃꯧ ꯑꯣꯏꯔꯒꯀꯣ ꯑꯗꯨꯒꯨꯝꯕꯗ ꯈꯔ ꯌꯥꯝꯕꯒꯨꯝ ꯇꯧꯋꯦ ꯑꯩꯅ ꯏꯃꯥ ꯀꯩꯊꯦꯜ ꯍꯥꯏꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯕꯖꯥꯔ ꯂꯥꯛꯄ ꯃꯇꯝꯗ ꯏꯃꯥ ꯀꯩꯊꯦꯜꯗ ꯆꯥꯛ ꯆꯥꯔꯝꯃꯦꯕ ꯑꯍꯥꯟꯕꯒꯤ ꯁꯃꯨ ꯃꯈꯣꯡꯗꯒꯤ ꯑꯍꯥꯟꯕ ꯂꯩꯕ ꯏꯃꯥ ꯀꯩꯊꯦꯜꯗꯣ ꯑꯗꯨꯗꯤ ꯆꯥꯔꯝꯃꯦꯕꯀꯣ ꯑꯗꯨꯒ ꯀꯣꯟꯅ ꯁꯣꯝꯗ ꯐꯤꯔꯣꯟ ꯀꯩꯀꯥ ꯊꯥꯡ ꯀꯩꯀꯥ ꯌꯣꯟꯕꯗꯣ ꯈꯪꯉꯦ ꯊꯥꯡ ꯀꯩꯀꯥ ꯌꯣꯟꯕ ꯃꯐꯝ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯂꯨ ꯒꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯆꯪꯉꯦ ꯆꯥꯛ ꯆꯥꯀꯥꯟꯗ ꯏꯃꯥ ꯑꯩꯅ ꯁꯨꯝ ꯆꯠꯂꯛꯑꯀꯥꯟꯗ ꯃꯥꯅ ꯍꯥꯏꯕ ꯅꯪꯗꯤ ꯃꯥꯁꯦ ꯐꯤ ꯌꯣꯜꯂ ꯂꯩꯕꯅꯦꯕ ꯚꯤꯗꯤꯑꯣꯗꯒꯤꯗꯤ ꯑꯁꯦꯡꯕꯗꯅ ꯍꯦꯟꯅ ꯐꯖꯩꯅꯦ ꯍꯥꯏꯔꯦ ꯏꯃꯥ ꯑꯁꯦꯡꯕꯔꯣ ꯏꯃꯥ ꯑꯩꯅ ꯍꯥꯏꯕꯀꯣ ꯑꯗꯨꯗꯤ ꯇꯂꯞ ꯆꯥꯎꯁꯦꯅꯀꯣ ꯑꯩꯅꯀꯣ ꯏꯃꯥ ꯑꯁꯦꯡꯕꯔꯣ ꯏꯃꯥ ꯑꯩꯅ ꯍꯥꯏꯕꯀꯣ ꯑꯧ ꯃꯥꯅꯦꯅ ꯍꯥꯏꯕ ꯑꯗꯨꯗꯤ ꯁꯦ ꯈꯩꯅꯤ ꯆꯥꯎꯕꯗ ꯂꯨꯄꯥ 20 ꯄꯤꯔꯝꯃꯦ ꯑꯗꯨꯗꯤ ꯈꯩꯅꯤ ꯆꯥꯎ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯈꯩꯅꯤ ꯆꯥꯎ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯗꯦꯗ ꯑꯃ ꯂꯩꯗꯥꯏꯅꯦ
ꯑꯗꯨꯒꯤ ꯗꯥꯏꯂꯣꯛꯇꯣ ꯁꯦ ꯈꯩꯅꯤ ꯆꯥ ꯍꯥꯏꯔ ꯑꯃ ꯂꯩꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕꯨꯗꯤ ꯍꯥꯏꯔꯛꯑꯦꯕꯀꯣ ꯍꯔꯥꯎꯕꯅꯤꯅꯀꯣ ꯑꯩꯅ ꯍꯥꯏꯕꯗ ꯍꯔꯥꯎꯕꯁꯤꯗꯤ ꯑꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯂꯥꯛꯑꯀꯥꯟꯗ ꯑꯃꯨꯛ ꯇꯝꯃꯅꯤ ꯃꯥꯅꯀꯣ ꯁꯨꯃꯥꯏꯅ ꯊꯦꯡꯅꯩ ꯁꯨꯃꯥꯏꯅ ꯍꯥꯏꯅ ꯃꯥ ꯍꯔꯥꯎꯔꯒ ꯑꯗꯨꯝ ꯇꯝꯃꯅꯤ ꯑꯃꯨꯛꯀ ꯑꯁ ꯐꯖꯕꯒꯤ ꯉꯥꯛꯇꯁꯨ ꯅꯠꯇꯕꯀꯣ ꯊꯤꯕꯅꯦ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯉꯥꯛꯁꯨ ꯅꯠꯇ ꯍꯔꯥꯎꯕꯗꯣꯀꯣ ꯑꯇꯣꯞ ꯑꯇꯣꯞꯄꯁꯨ ꯑꯩ ꯑꯗꯨꯝ ꯇꯝꯕꯅꯤꯗ ꯑꯩꯅ ꯕꯖꯥꯔꯗ ꯍꯔꯥꯎꯕꯒꯤ ꯇꯝꯃꯤꯗ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤꯀꯣ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯏꯃꯥꯗ ꯒꯥꯔꯤꯝꯗ ꯂꯣꯏꯅꯃꯛ ꯍꯥꯏꯌꯦꯕ ꯑꯁꯨꯃꯥꯏꯅ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯊꯦꯡꯅꯩ ꯁꯨꯃꯥꯏꯅ ꯇꯧꯋꯦꯅ ꯂꯣꯏꯅꯃꯛ ꯍꯥꯏꯌꯦꯕ ꯑꯗꯨ ꯍꯔꯥꯎꯖꯕꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯊꯦꯡꯅꯔꯗꯤ ꯀꯧꯔꯛꯑꯣ ꯑꯗꯨꯝ ꯀꯧꯅꯁꯦꯕ ꯅꯨꯡꯁꯤ ꯆꯥꯅꯤꯡꯕ ꯐꯥꯎꯈ꯭ꯔꯒ ꯀꯨꯏꯔꯕꯅꯤꯅ ꯑꯁ ꯌꯥꯝ ꯆꯥꯕ ꯉꯝꯃꯦ ꯌꯥꯝꯗꯤ ꯌꯥꯝꯃꯦ ꯐꯥꯒꯤ ꯌꯥꯝꯃꯦ ꯅꯠꯇꯦ ꯃꯐꯩꯁꯨ ꯌꯦꯡꯉꯣ ꯀꯦꯖꯤ ꯑꯃ ꯍꯦꯟꯕ ꯄꯣꯠꯇꯣ ꯑꯗꯨꯅꯦ ꯃꯆꯨꯝ ꯁꯨꯛ ꯁꯨꯛ ꯆꯥꯎꯅꯤ ꯍꯣꯏ ꯄꯤꯁꯇ ꯊꯣꯛꯑꯗꯤ ꯌꯥꯝ ꯊꯣꯛꯀꯅꯦꯕ ꯌꯥꯝ ꯆꯥꯈ꯭ꯔꯦ ꯑꯩꯁꯨ ꯃꯐꯩ ꯑꯃꯁꯨ ꯑꯁ ꯊꯥꯏꯅꯗꯤ ꯃꯐꯩ ꯑꯃ ꯆꯥꯕ ꯀꯥꯟꯗ ꯊꯟꯕꯅꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯦ ꯇꯣꯏꯅ ꯊꯥꯒꯠꯄ ꯉꯝꯗꯦꯕꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯂꯣꯏꯅꯃꯛ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯅ ꯄꯨꯔꯒ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯨ ꯆꯥꯎꯔꯛꯑꯕꯅꯤꯅ ꯑꯦꯠꯃꯤꯁꯟ ꯀꯩꯀꯥ ꯀꯩꯅꯣ ꯑꯉꯥꯡꯁꯨ ꯀꯩꯀꯣ ꯁ꯭ꯀꯨꯜ ꯀꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯉꯥꯔꯤꯗꯒꯤ ꯀꯔꯤꯗꯒꯤ ꯊꯨꯝ ꯇꯤꯜꯍꯧꯗꯒꯤ ꯋꯥꯔꯤꯕꯨꯕꯀꯣ ꯏꯁꯤꯡꯗꯒꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯄꯨꯔ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯐꯔꯛ ꯇꯥꯕ ꯌꯨꯇꯨꯞꯁꯦ ꯇꯣꯛꯀꯦ ꯇꯣꯛꯑꯣꯏꯗꯕꯅꯦ ꯑꯩ ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯅꯣꯡꯃ ꯐꯖꯅ ꯑꯩ ꯍꯥꯏꯔꯒꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡ ꯂꯣꯏꯁꯤꯜꯂꯁꯦꯕꯀꯣ ꯁꯥꯡꯈ꯭ꯔꯅꯦꯕ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯥꯕꯁꯨ ꯉꯝꯗ꯭ꯔꯦꯀꯣ ꯌꯥꯝ ꯀꯨꯏꯔꯦ ꯉꯝꯃꯦꯍꯦ ꯈꯤꯇꯪꯗꯤ ꯂꯦꯝꯕ ꯃꯀꯣꯛ ꯑꯃꯒ ꯅꯪ ꯌꯣꯡꯆꯥꯛ ꯈꯔ ꯂꯦꯝꯃꯦ ꯑꯩꯁꯨ ꯁꯤ ꯉꯝꯃꯣꯏꯗ꯭ꯔꯣ ꯅꯪ ꯌꯣꯡꯆꯥꯛꯇꯣ ꯅꯪ ꯆꯥꯔꯣ ꯑꯁ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦ ꯑꯩ ꯆꯥ ꯉꯝꯃꯣꯏ ꯁꯤꯃꯗꯤ ꯌꯦꯟ ꯃꯈꯣꯡ ꯑꯃꯗꯤ ꯆꯥꯕ ꯂꯣꯏꯈ꯭ꯔꯦ ꯑꯃꯗꯤ ꯂꯩꯔꯁꯅꯨꯕ ꯉꯝꯗ꯭ꯔꯦ ꯄꯨꯛ ꯄꯤꯛ ꯊꯟꯕꯅ ꯑꯩꯒꯤ ꯆꯥꯛꯁꯨ ꯌꯥꯝ ꯍꯥꯞ ꯃꯥꯜꯂꯦ ꯑꯩꯅ ꯌꯥꯝꯃꯦ ꯅꯪꯒꯤꯗꯤ ꯑꯃꯨꯛ ꯂꯧꯊꯣꯛꯑꯦ ꯏꯕꯥꯅꯤ ꯃꯥꯟꯅꯔ ꯊꯝꯕꯅꯦꯕ ꯅꯪꯒꯤ ꯑꯃꯨꯛ ꯂꯧꯊꯣꯛꯑꯦ ꯑꯩꯅ ꯌꯥꯝꯃꯦ ꯑꯩ ꯉꯛꯏꯅꯦ ꯉꯁꯤꯗꯤ ꯀꯩꯅꯣ ꯑꯩ ꯉꯝꯃꯤꯁꯤꯕꯨ ꯆꯥꯛ ꯌꯥꯝꯃꯦ ꯑꯩꯒꯤꯁꯨ ꯉꯁꯤ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯔꯤꯕ ꯃꯈꯩ ꯉꯝꯃꯤꯕ ꯃꯈꯩꯗꯤ ꯑꯩꯁꯨ ꯂꯦꯞꯇꯅꯀꯣ ꯍꯣꯏ 100K ꯌꯧꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩ ꯐꯖꯅ ꯍꯣꯠꯅꯒꯦꯕꯀꯣ ꯍꯣꯠꯁꯨ ꯍꯣꯠꯅꯩ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯣꯠꯅꯕ ꯃꯤ ꯅꯠꯇ꯭ꯔꯒꯗꯤꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯔꯣꯏꯕꯀꯣ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯟꯇꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯑꯥꯏꯗꯤꯌꯥ ꯂꯩ ꯑꯗꯨ ꯀꯣꯟꯅ ꯍꯌꯦꯡꯋꯥꯏꯀꯣ ꯇꯣꯛꯈ꯭ꯔꯣꯗ ꯁꯤꯒꯨꯝꯕꯁꯤꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁ꯭ꯋꯥꯏ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯝꯕꯤ ꯂꯝꯈꯥꯡ ꯊꯦꯡꯅꯕꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯧꯔꯛꯑꯣ ꯀꯧꯃꯤꯟꯅꯁꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ